Paodam miyang tabiribasingbo ahan mamagtada binitana taramnok sa Bacolod kurumjari. Hauzik Paodam asigi maroy pau pijari. Kaksing Higher Secondary School da hangliba relief camp ta mega health camp ama pangthokre. Kanglup masel taisinaduna amaga hunaduna laibasna hauzik oiriba irang asigi solution nate haina Kabui Union Manipurna phongdorakli. Loinana Karnataka gi anauba Chief Minister amasung cabinet sagolchan numita wasak lauragani. Mapungoy Paulo Birase Lions Club International District 322D gi makhada laiba Lions Club of Imphal Leimarol Lions Club of Kaksing Greater Kaksing Municipal Council masung Kaksing Assembly Constituency gi ex MLA Y Surchandra ga puna khusamaduna nomagi oiba mega health camp among asi Committee for Peace and Social Harmony Head Office Kaksing na relief camp hangliba Kaksing Higher Secondary School da pangthokre ngasi gi mega health camp aduda Dr. Taret na miyoi sani yang khairom layeng bagaloyena hidat langthak sing su lemna pikhi anaba makhal kya gi test tawai khudong chabu sa phangan ki Lions Club of Imphal Leimarol gi president Tayan Jam Kunjarani na phongdorakpada Lions Club of Imphal Leimarol gi permanent project oiriba cervical cancer breast cancer detection loyena ngasi gi mega health camp asi pangthokpani camp asida cervical amasung breast cancer detection diabetes detection general medicine surgery amasung angang gi anaba sing layeng bai khudong chaba pikhi hairi Lions Club of Leimarol in a permanent project cervical and breast cancer detection mega health camp ase mafam sida Kaksing gi Higher Secondary mafam sida bagi hanagi ex MLA Sar Surchandra mating ga loinana koina masi pathok sabani amsan sida municipality amadi councilor su mating ani aduga aikoina ngasi tawdaribasi jamjamda bagi cervical cancer detection amasukawe loinana diabetes general medicine surgery pediatric na chingba tawi da langtak koi myam yenjai aduga lei leinana koi relief camp ki leina myam na musu koi nei kan tawjabani masi akoi gi Lions Club of Leimarol permanent project Amaromda Kaksing SG MLA Yangkhom Surchandra Committee for Peace and Social Harmony Head Office Kaksing na Kaksing Higher Secondary School da hangliba relief camp ta leiriba sing unaduna wari watai sanaki Y Surchandra na phongdorakpada hauzik Manipur da tholiba irang asi khwaidagi laibak thiba thaudo amani sahi lesing kya leminarak labalamda masigi phurup sing kaidonungda kainaba yaroi isu amada kanaguma miyoi kharana Manipur thugaina ba honarabadi khwaidagi laibak thibani lamda masigi phurup sing hanadagi nungsi chana leminara I matungdasu leminana ba honaminasi Central amadi State Government su thabak kaya lokhatli handaki irang asina aikhoida mikap thoan ba amasu yauri miyoi kharagi langda thuraga aikoi masel hekta hanagadaba nate amana amada soikiba lankiba yaurabasu loinamak ngaknaraga kauthoknaraga hanagum nungsi chana leminaduna yamna thuna Manipurda santi hanjalaknaba honnaminarasi haina miyamda apel tawki State Tholiba Kangluki Irang Astamara Moiraga Sports ki powerhouse ni haina khangnariba Manipur sports ki lamdasu sauna saitheng phangduna sanabagi lamdasu sauna maning hannaba masa ama oiragani haina Manipur MSR Karate Do Association ki president Kiran Kumar Thangjamna phongdokre wafamasi Kangluki Irang namara moiduna mayum thadoklaga tampaki tongan phamda hangduna leiriba relief camp singda leiriba sanaroi singda association tengbang polam pibagi thoramda haikibani thoramadu mahan makha taraduna handaki irang astamara moiraga sanaroi kaya makhatana sanaba ngamloidabi phiba ama lakpasi yamna laibak thibani maram asina hiramasida lengak asina akanba miyeng sangduna miyambu tangdu leitana mahusagi punsida hanjilhanaba honabiyu amadi miyoi lising kayada saitheng phangliba irang asida center amadi state lengana ngasi phawbada miyambu mateng pangnaba akhanaba package amata laukthokdaba sisu yamna laibak thibani haiki 산으로이싱은 homeless whatever matamda mama mapagi
मोगी साइदांगा हाइबदी मोगी मखादा गार्जियन सिंगी पेरेंट्स सिंगी सपोर्टिंग की मखादा सानजदना दुगाना मालेन सक ताको बसे खनोम रसुम्बा खुदों थिबा थबा म थोरक बसे याम लाइब थिबनी अखोई अइन हाइजनिंगी पी बांगांग सिंग समना हाइब सुम बांगांग सिंग इस सानरोई सिंग दा मोगी वाखन द सुगी बसना मरम बोरेगा सानदर सु यारे अखोई इरम द मसे कंदबे यादे इरम द आई इमा पा सोप यादे इसन इसा सो इसन इसे अदगी अहलमन सोप पसिना मरम बोरेगा मोगी वाखन जे फैने करी मसक खितारगदी मसी इंडिया गवर्नमेंट ना खुदों थिबा थेंगनरिबा मणिपुर की अखोई कांगलुप मसेन ताइसनदुना अमगा अमगा हुनदुना लेबसना हौजे ओइरिबा इरांग असिगी सोल्यूशन नते हाइना कबुई यूनियन मणिपुरना फोंदोरकले था असिगी अहुमदा ट्राइबल सॉलिडरिटी मासलिंगै मनुंगदा कम्युनिटी अनिगी मरक्ता उंखनबा थोलकपदगी मिसी मिना सोपनमदि युम कैसिंग मै थाखिबना मरम ओइरगा कम्युनिटी अनिगी मियोय सिंग मसी मसीदा पंदुना मदि रिलीफ कैंप सिंगदा चंगजाफम लौदुना लेरी फिबम असी येंगलगा ngasi कबुई यूनियन मणिपुर की प्रेसिडेंट डॉक्टर हिरा कबुइना सलाय कनबा लुपना सिनुना तेरा खोंसांगबी खुदेकबी खादा हांगदोखिबा रिलीफ कैंपता रिलीफ मैटर येंथोकपदा वाफम असी फोंदोखिबनी माना मखा तारुना हौजे स्टेसिदा थोगलिबा इरांग असना कांगलुप अनिगी मियामगी पुकनिंग वाखल सिंगदा अकी तुजुंगबा पोगलिबा सी लेंगाना मतम चाना मदि मतंग चाना लखपम थोकपा थबक लखपिदुना तुंग कोइना चतनबा याबा वारोइशन अमा पुरकनबा खोंथांग खुदिंगमक्ता कबुई यूनियन एसोसिएशन सपोर्ट तौगनी ngasi रिलीफ कैंप असदा येंथोकलिबा रिलीफ मैटर असी कैसामथोंग कबुई खुन छवमबुंग खुनजाव संगाई प्रो रगाइरोंग दुगाई पंजंग कैखु ओइनाम चिंखु अमसुंग काइरेन खुन सिंगना तेंगबांगदुना कबुई यूनियन एसोसिएशन सिदा सिनारकपनी मखाताना रिलीफ कैंप सिंगदा तेंगबांग खिगनी हाइखि मसी अमखक्तगी मिनुंगसी अमखक्तगी अमसे पुबिरो हाइबगी गवर्नमेंट अचेतपा थौना अमा यावरगा मसी पुचिंददे लेबाक से मणिपुर से मसक खंगलरोय अदुना मसीगी दमकता अखोय कबुइनेना नुसीबा से अमुगा हन पुबिरो पीसफुल अमा को एग्जिस्टेंस अमा पुबिरो हाइबगी वखलुंदे अखोयना कन्ना थमजगे मणिपुर गवर्नमेंट माइ पाकपा ओइसनो तबियो आंगा मथोंगलतनी पावर लेरिबनी सिक्योरिटी लेरिबनी मसी से अयाम्बा असो अपन मयाम से केंद्र लेरिबा मयाम से खनि मिस अंडरस्टैंडिंग तबिबा खुचु कोराय पायरगा मिनुंथि खंगदबसे मसीमदि कोहन बियो हायरगा अखोय अपील National Register of Citizens NRC implement tawduna Manipurda ain gi wangmada mitop sing sangslagliba sing khangdokduna makhoi bu halan khinabagi demand tawduna ngasi Delhi gi Jantar Mantar da masing yalaba maitai singna khongjang sangsinkhre khongjang asi hauze Manipurda maitai sing scheduled tribes category da chalangadabani haibagi demand ga mari lena Kanglup ani gi marakta thokiba irang na maram oiraga Kanglup ani gi miroi lising kya lanjena duna leiriba siga mari lena sathakibani ngasi gi wakami pham sathakiba maitai सिंना फोंदोखिबदा मणिपुरदा खुंदामिनदुना लालिबा कांगलुप अमना मापुंगोइना खुंदाबा खुलसिंगदा खुंदा लैतादुना लैबा मैतै कांगलुप की मियोइसिंग इरांगना मरम ओइरगा अमदि मखोइगी मिलिटेंट इंसर्जेंट सिंगना अकी अखंग थवोंगसिंग चथाबना मरम ओइरगा मयुम मकै थादोकना लांजेनदुना लैरी हौजे मणिपुरगी ओइना तोफम थोकपा पाइखतफम थोकपा यामनबा दरकार ओइरिबदि मणिपुरदा आइनगी वांगमदा मिटोप सिंग संसलक्तुना खुंदा लैतादुना लैरिबसिंग मसक खंगदोकपादुनी आइन की वांगमदा मणिपुरदा चंसलक्तुना खुंदा लैतादुना लैख्रबसिंग असिना मखोइगी खुलाई पाइबा इंसर्जेंट विंगना सगोतुना तमथिबा थबक थवोंगसिंग इंग लिसिंग चापा मौद्रा हुमदोइदगी चथादुना लालिबसी लेफनगदबनी हाइना वाल मैतै काउंसिल चेयरमैन हाइग्रुजम नबश्यामना फोंदोरकली मैतै सिना होकिबा सही तरा माथरोम सिगिदा मखोइबो कॉन्स्टिट्यूशनल प्रोटेक्शन पीबीनबा डिमांड तौदुना लागली लेप्तना होंगलिबा डेमोग्राफी अमदि आइनगी वांगमदा युमथंगनरिबा म्यांमारदगी नारोंदा चंसलिबा इमिग्रेंट सिंग असदगी मैतै सिंगबो कॉन्स्टिट्यूशनल प्रोटेक्शन पीबा खक्तना ngaklau पीबा ngamgani हाइना वाल मैतै काउंसिल थादोरकपा सेरोल अमना हाइरी
Manipurda mahusagi punsida hanjilaknaba lengana emergency stepsing lokhanaba ngasi Singjamai gi miyamna Singjamai oinam thingelda wakami phamkhre Singjamai de leiriba club kuntaruki apunba Singjamai apunba lob salgi makhada sinuna pangthokibani ngasi gi miphamda saruk yakhiba singna handaki kangluki rangda lekhidraba sing phamdai kai kumnaba utpa oina mina ani tumina lepki loidana we want solution united we stand divide we fall stop killing innocent people amadi stop burning house haiba slogan sing paiki ngasigi wakai phamna saruk yakiba Singjamai apunba loki chairman oinam birena hojik tholiba irang asiga marlena wafam kaya phangdokki athuba matamda aikoigi santi oiba lebak ama pubiraknaba aikoina ngasi adugi wakalundani aikoina ngasi pangthokjariba mifam aduga akoi phamjariba wakat punamak asi aikoina sarkar da appeal tawjeri maramdi thau punamak sakti pangaldi sarkar na leibanina makoigi miyeng makada wakalon akoina pamjabase makoi bu changdraga ngasi manipuri senba thongda tubu matamda sandokpiduna akoi bu aingba ingna tamna leba santi oiba leba kabu henbiu haina akoina appeal tawje Committee for Peace and Social Harmony Head Office Kaksingna Kaksing High Secondary School da hangliba relief camp ta Wobagai Kendra gi MLA Dr. Usam Debena lakni yengsilabagloyena lupa lising kun gi mateng pangkhre makhatana su angamba mateng pangkhigani hairi hai basing sina koi Kaksing da lakanda adunga camp leiraga matam koi government gi sabsaba koi settle matom thibawdi koi mafam sida leminaraga adunga Manipur gi rikhoiba adunga koi voting da matom se koi isida koi makhatana koi thuk tarba san saiti su mayam do balai sojake aduga leiriba lingiriba koi sai sai ki lakiba mayam sisu koi na kanna koi matin pangmunedana koi bu sabsaba adugumba philem ama leiba matam dong tibawa koi ga leibinaraga koi likken siba kong khana angkopong bani Amaromda Central Mine Planning and Design Institute CMPDI Limited Regional Institute Bihi Bilaspur Chhattisgarh na Adam Kaksing ki khuthangda Kaksing High Secondary School da hangliba relief camp ta leiriba singidamak pirakpa mattress yankhai ngasi Adam ge secretary Sujit Khetribayumna sililangliba Committee for Peace and Social Harmony Kaksing gi Muse Singda sinakre All Manipur Manpower Upliftment Center 9 Helper Group Kaksing Soragi Miyam Macha Chanu Kaksing Kaksing gi Asasing Kaksing gi Lekai gi Miyam Club Sing kaya na ngasisu relief camp asida mateng pangkhre relief camp asida ayukta yoga aduga nungthildana camp asida leiba angang singbu lairik takpi bagi thabak su sathari hairi nakal amaromda Macha Chanu Kaksing na Kaksing SG MLA na chairman oiduna semkiba peace committee da su relief material sing mateng pangkhi Imphal East District ke Basikong dalaiba Thoksom Brojen Kobamyo amagi yumda sakhang dabasingna nomai kapsalam le hairi nomai kapagi thodo dongarang numidang pung 3 makharom tabada Air India da station manager oiba Brojen yumda thokibani thodo da Brojen yumgi sumangda khamnan thamba karamada nomai round ke apanduna amanga ta thoke hairi Nakalamarom da Brojen mayumda nomai kapsalam bagi mayokta Basikong da wakai phamkhre wakai phamadu saruyaki ba maira paibi Thoksom somolana ingna singna lejari Lekai asta nomai kapsan na miyam buaki akang piba si yaningde maramasna thodo asi kanana kari maram gi damak tholam haibadu athuba matamda sengdokpi amadi hiramas dalenga asna miyang sangbiduna miyam butangdu leitana hingan biu haiki ngarang numidang kugi pung 7 makhai mukta ko matam adawaida Thoksom Brojen hariba upasigi yumda khamdana leiba maki gari numai round 3 nipan kapsan number se Akoi amoi sokna yazaning akoi gi lamsida asuk amna irang kalaba lebaki irangna suk amna waraba se theng piraba matamsida maram sukhang khangdana nungmai kapsan bese akoi pamde masi yaning kanagum balupna tawbano haibado athuba matamda sengdok piro ma kari maram gi tawribano haibado sengdok piro akoi tasengna nungmai culture se pamde akoi gi lekai sida sigumba tawdok se amu handa thon bigano akoi maya pai bigi talaptagi haijeri masima
lamlai constituency da hokiba thamanga romasi miyamda napsa gi seng amata phanganriba si athu matamda miyeng sangbiyu haina lamlai block congress committee gi general secretary organization KSS imona lenga ki puning singslakli hiramasiga marilena ngasi lamlai da pangthokpa paumi singu nabamada imona makhata duna hai sahi asi kunginong likna subana maramoraga lomi sing pothok walagani haibagi akiba leiringai da hojik amu kanglup anigi irang laktuna miyamasi khamthengna ware asigumba wanara matamasta constituency asigi miyamda phangangadaba seng amata phangdre habagi wakat lakpadagi committee asna thigaluba department tagi hairiba seng asi lokthokre haiba khangba ngamle maram asina asigumba seng mangbagi wafam asi marilena basina miyeng jangbiyu haiki hairiba no koi gi lamlai kendagi seng asidi hanana koi loina singthokre haiduna koi da haibira pugi matungina koina halaba matungda koi gi ahal laman aduga koi praja jing koi thaminarga khanaba yaba khanarkanda mase koi je kamai tong mangino haiba kanda koi je yam kumna akoina mari leina bo authority da hanguba kanda su moina di aseng asumba jimati madu angam mathong na tawgibani akoi magna du madu sum haiba du nungai tre haiba londa kharasu dum haibira padagi akoina lamlai kendra sida koi di seng la lonba geng ku ma aidi surala naga nakan da thaigo ko gem ku ma lai rabrai ba se akoi da singnadaba ngamde haiba wafam si ai thamjari Kanglu ki irang namara moraduna khundrak pamda leiba naurem birahari college da lanjena duna leiba miyoi singbu lamphel da leiba suba hospital gi doctor amadi nursing laktuna lemna layeng bai kemadu hospital asna sinna pangthokpani hairiba kemadu da leiba miyoi samri rom hospital asigi doctor singna medicine gynae pediatric skin yaw tonga mahiram kaya da lemna layeng bagloyena ultrasound lemna kapa amadi hida langthak kaya su piki loyena hospital authority gi MD Dr. Indibor gi maikai dagi su asigumba miyam da mateng pangbagi thoram makhatana su Manipur gi atayam phamda leptuna pangthokani hairi Karnataka ge no ba chief minister amasung cabinet laliba sagol sanumita wasak logani hairi thoramadu da Gandhi family amasung National Congress chief Malik Arjun Kharge saruk yagadori wasak lobagi tharamadu wakhal manaba party punamaki lusingba singsu congress na seba upigadori me tara da panthokiba state assembly mikhalda sitchani kunmari gi manungda sam kunthra manga congress na mai paktuna absolute majority phangki lisingani tara ni pangi mikhalda sit chamsuna mari phangkiba BJP na sit humputaru tamak phangba ngamki reserve sit yankai mathoi manungda BJP na sit ama phawba phangba ngamki dre reserve sit yankai mathoi manungda schedule tribe ki kunthra taruk aduga schedule caste ki na tara mangani Chief Minister Khanaba MLA sigi meeting ama Congress na ngasi Bengaluru da pangthokre Chief Minister Khanabagi daita Congress National President Sinabagi ware ama Congress Legislative Party CLP na ngasi lauraba yai hairi ngasi aroi bawre laudraba su MLA singya pamba da yumpham noba CM oyenaba khangani hairi Karnataka CLP meeting da Congress General Secretary Home Sushil Kumar Sinde, Deepak Babaria amasung Jitendra Alwarna observer sing oina saruyari Congress lusing basing DK Sivakumar amasung Sidaramayagi Ming CM Phangidamak Panari Sivakumar nadi mahaki family amasung mahaki brother Congress MP DK Suresh Kloena Bengaluru dagi kilometer cham kun lapam phamdalaiba temple amada satki hairi mahaki supporters sing mahaki yumda Karnataka ge no basi minister da birthday gi greeting thaba poster thekre amaromda Siddharamaya yumda su Karnataka ge no basi minister thaba poster ama theke hairi Haujara badamara pam kana pijari Kaksing Higher Secondary School da hangliba relief camp ta mega health camp ama pangthokre Kanglup Masel Taisinaduna amaga hunaduna laibasna Hojik oiriba irang asigi solution nate haina Kabui Union Manipurna phongdorakli Loinana Karnataka ge anoba chief minister amasung cabinet sagol sanumita wasak lauragani ngasigi di Paodam pijaba matang solution jare miyeng tabiri basingbu kurumjari